Online Manipur gi numidangi pau mi ing tabiriba pumnamak puthoi laisrumna khurumjari ahanbada maroiba pau ingawrokta drone paisilhalakhre Thobal district ki manung chana hairok khulgalona na leiriba ingawrok khulgi nongthaki sarukta ngarang numidang pung 8:30 rom taba matamda drone ahum paisilhalakhre hairi khunja singdagi phangba paugi matung inadi drone ahum aduna hairok pa 3 haino makong haina khangnariba khulsing asigi nongthaki sarukta minute 15 rom koipai paiduna leiramlaba matungda amuk hanki drone thagalakpa asida miyamna Mipaiba Pokle Kuki Lalhoubasinga Thangnana Leiriba khulsingi hojik oiriba phibam drone gi matengna mangjongna khangdoklaga attack taroknabagi lalong chatharakpani haina lognari makha tana hojik khunja sing section leinari hairi makha tarakpa update da Indian Army gi wafam angako poi MP Bimol Indian Army gi 3 Corps Spear Corps gi maikaidagi X ki kuthangda Manipur da train tawraba Kuki militant chama Paijallakhre haiba dugi marik chumba report pirangnaba Manipur gi security advisor Kuldip Singha da khangalakpa angako poi haina MP angomcha Bimol akoi jamna phongdoragli MP Bimol akoi jamna mahaki X ta thadorakpa warol da paumi singa unaba amada security advisor amadi unified headquarter command gi chairman Kuldip Singha na ningthina train tawraba Kuki militant chama nyumthangnari balaibang Myanmar dagi Manipur Paijallakhre haiba intelligence ki input amaga mari lenana thasi ki taraga nipan da chief secretary gi conference hall da strategic operation group SOG gi oiba mifam pangthoktuna kupna khanabaga loinana lokhatpa yaba thabak lokhale haina phongdokhi Paumi Singa unaba aduda security advisor Kuldip Singha na hariba SOG gi mifam aduda CRPF yauna Central Police Organization singi makok thongba official sing Indian Army gi 57 suba Mountain Division Red Seat Division gi GOC Assam Rifle South amasung East ki IG Singh asi Indian Army gi star ani amasung ahum gi General Singh ni Samnaba military boss singni adubu Indian Army gi 3 Corps Spear Corps gi maikai dagi Kuki militant chamapan Manipur da Paijallakhre haiba sigi Army gi maikai dagi phangba laite maram asina train tawrba Kuki militant chamapan Myanmar dagi Manipur da Indian side Paijallakhre hariba sigi detail report ama piraknaba security advisor Kuldip Singha da khangalakhiba si angako poi SOG gi mifam da saruk yakhiba high ranking military officer sing aduna 3 Corps gi military Voices in charge da khangalakta bra haibasi wahang ama oiri amarom da military establishment manung da communication amadi coordination leinadra bra haibasi su 3 Corps gi wafam asina pohale security agency singi manung da ahobalai basi mangna Manipur gi irang asi loisindana makhata na misi mina thoktuna leirabra haibasi su wahang ama oire haina su phongdoragli makha tarakpa update asidi editorial kalam dagi lakhocharake siba madi changbagi langdaida Manipur gi miyam Mitei da landargliba Kuki singna taba lamgi saruk singda ngamkhagi sambal khaba leblaga naga taba mafam sing hana sambal khabagi thabak chatharakpagi paw sing asina maram oiraga Manipur gi miyam maru oina ningsing bathoktraba matamdagi leyaklaba lamdam asigi yelomi singda India lengakta wahang kaya mo hangningai oirakpagum tauri nakal amarom da India ga Myanmar ga lona ba mafam singda Kuki jo singna taba mafam singda ngamkhagi sambal khabagi thabak tawbada Kuki jo singna yetpagi thawong chathabana maram oiraga sambal khabagi thabak asi naga taba mafam singda hana khaba hobagi thabak chathabagi paw tabagum tauri asiguma thawong sing asina maram oiraga maitei singda landagliba Kuki singda free thadolaga thambagi mami chawna tariba asimak Manipur gi oina yamna laibak thibagi fibam da leibagum tauri haukiba kumja 2023 gi May 3 dagi hauraga ngasi fawbo maitei singda landagliba Kuki narco terrorist singna lepa leitana landagliba sida Myanmar rom dagi changsilakpa illegal immigrant sing yausilaga makhal makha kayagi afab makhal gi khusu khulai sing sijinnaraga landarakpani haibasi state asigi lengakna khangbagi mathakta India lengakna su khangduna leiribani asiguma mawong sing asi leina India lengakna Kuki jo singna yet dagi ngamkhagi sambal khabada Kuki jo sing taba mafam singda khadabagi maram oi haibasi tabada lamdam asigi miyamna kari khalamgadage haibasi amuhana nainadraba su yare haibe yai Aranbada yumfam oiraga Manipur gi lam machet ama Kuki singi oige haibagi demanda mitei singda landariba Kuki singda India legangna yengliba miyeng amadi mitei singda yengliba miyeng na tongana thamkhraga kanglon kaina India gi lamda changsilaga terrorist ki thawong chathariba singi area da ngamkhagi sambal hana khafam thoklaba sukhada na thambagi thawong asida karamba malemgi leipangna India lenga ki thawong asibu achumbani haina logodra haibagi wang hangningai oiri aduga state asida leiriba miyamna terrorist ki thawong chathariba Kuki terrorist sing asibu terrorist oina lauthokta ngasi tha 13 helaklaba fawbada leiriba India lenga ki thawongda pendabadagi lamdam asigi miyamna makhal makha kayagi democratic oiba khongjang sangsinduna leiri adubu amabu oiro tha 13 helaba lan asina state asida soaliba asi Panaba mahosagi oiba fibam da hanjilaknaba India lengana sinbaduni ngasigi Manipur gi miyamna pamnaribasi
Haiba khangna Manipur lengang amadi Central lengangna hona haningi maram aduna chahi ani farakadawraba lan asina soalaba lamdam asigi miyamgi ihul khangna India lengang amadi state lengangna thuba matamda sinbidrabadi hojik thengnariba awaba asidagi henna nongmagi awabagi mathakta awaba mayoknaragadaba state asigi miyamna siba madi changbagi langdaida leirakadawba mali